Nungsizaraba Bethany Diaspora Church ki marup mapangsing amadi messages mayam masibu tatana hapta khuding tabiriba ichilena marup mapang mafam tongan da leiriba Khudingmak pu harau bagaloina na Prabhu Jesu Christ gi mingda nungsibigi salam pizari ichilena sing Ishwar gi thauzal se suki matik chawi maram maduna ngasi phawba ekhoi gi punsi ishorna thambi aduga ngak sen biri darkar oiba nongma gi chana thakna ba Khudingmak su ishorna ekhoi gi damakta pibi pangal pibi ishor bu thagat minasi ngasi ekhoina taminaga dauriba ishor gi wahai asi 1Peter chapter 4 gi verses 7-8 verses ani asidagi ekoi pungning thaugat minasi Manipuri da ahanba pathok sage mayam taminasi 1Peter chapter 4 gi verses 7 and 8 pumnamakki Aroiba adu nakle maram maduna haizanaba pukning chumu nasa khudum chalu aduga hiram pumnamaktagi athoi badi nakhoi nasen amaga chetna nungsinabani maramdi nungsibana pap mayam kupsilli sona warpina bibo isunu isilenaw sing ngasigi message asigi title asi the end of all things is at hand Manipuri da pumnamaki Aroiba adu nakle haibasini. Life was difficult in the days of the Apostle Peter. Apostle Peter gi matamda punsi hingbasi adu ki matik warami aduga the church was under persecution karigino hairaga singlup ki mising adu Ot na ibiba awaba tahan ba kaya layrami aduga many lives were disrupted mi kaya gi punsida awaba oy halemi adumagpu important focus karino maru oiba asi karino hairaga the problem of persecution Peter perspective is to be noted Persecution gi matang da Peter gi wakhalon ase karino. He wrote the end of all things is at hand. Pumnamaki Aroiba adu nakle haiduna mahakna ibani. What lay behind this thought? Masigi wakhalon asigi manung asida karino layri base. Apostle Peter na masigi wahai iriba asigi maram se karino haibase ekoi Yang minasi. The teaching of the Lord Jesus Christ was remembered. The saying namang hairabadi Peter na magi matamda church ki missing aduga mama sama ki punsida ministry da awaba kaya thengna kiba asi yengba matamda Jesus Christ na takpiramba pautak kaya adu ningsingi maramdi Matthew chapter 24 verses 7-14 asi ekoi parabadi masida ekoi tasengna mayek sengna uba phangani aina Manipuri da pathok sage khara ekoi mayam gi damakta mayek sengna na bagi damakta yengminasi Matthew chapter 24 gi verses 17 to 14 khara di sangi adu erabasu ekoi gi damakta yamna maru oiba wahai singni aduna aina pathok sage verse 7 dagi maramdi zati amana zati amagi mathakta amasung ningthau leibak amana ningthau leibak amagi mathakta haurakani aduga mafam kayada chak tangba laichat amasung yuharaba thokani pumnamak asi Now yek pagi ahawbani makoina nakoibu wahan naba pithokani amasung nakoibu hatkani aigi mingi maramgi damak
Zati pumnamaki misingna nakoibu yengthigani matam aduda mi kayana khudi thigani aduga makoi amaga pithoknagani amasung amaga yengthinagani wa takthok sinnaba mising yamna thoklakani amasung mi kayabu seranana lamjinggani ain thausadaba hengatlakpa maramna mi kayagi nungsiba hantarakani adubu aroiba phawba khangba mahakpu kanbigani ningthau leibaki afaba wapau asi zati pumnamakta saki oinanaba taibangpan apumbada sandokani aduga aroiba matam adu lakani. Verse 15 da maram aduna wa takthokpa Daniel na haikhiba amang ataki tukatsaba mahak aduna asengba mafamda lepa nakoina uba matamda paba mahak aduna khangsanu Judea da leiba makoina chingda chensanu yumthakta leiba mahak aduna imungdagi karigumba pot lawthoknaba kumthadasanu lobukta leiba mahakna mahaki philauba amuk hanna chattasanu aduga numitsing aduda mirol libising amasung khomnauribising awabanida adubu nakhoina chenba adu ningtham thada natraga pothaba numitta thok tanaba haijau. Verse 21 da akhoi aduda loisi masida ichirinau sing akhoi gi damakta phajana clear oina Matthew asida record tawbire Jesus Christana haikhiba wahai singni. The end times aroiba matam haibasida aikoina kari thengnagani there will be many problems asi tongan ba maongda lairakani haibani. Number 1 da ahanba da war langi maramda aikoina tagani ugani lan asi mafam khudingda thokani haibani. Hujik su aikoina yengba matamda hujik ki oina prithvi se lan kadai da chathari haibasi aikoina khangi. Aikoi Manipur da leiba mi singna Manipur gi chathari ba lan irang asi aikoina khangi imit mangna ubani aduga aikoi khwai naknaba country Myanmar da su lan kanna chathari Ukraine ga Russia ga Israel ga magi naknaba singa country singa lan soknaba atai atopa kaya ekoina tai usu ui masikhatanate famine chak tang balakani chak tang basi lan leirabusu chak tangi aduga natural disaster kaya lakpa matam da su chak tangi aduga tongan ba maongda maram kaya gi chak tang ba ekoina prithvi da uba phangi hena su asigumba thodok thokhigani earthquakes juaraba ekoina pau taba khakta natadana ekoi loina mangna experience tawbani yuar habasi ekoi gi leifamda mafam kharadana hena kanduna yum kai loina thugaiba aduga mi asiana yauba kaya su ekoina uba phangi aduga loina na there will also be persecution yengthinaba amagama hatnaba lakani persecution ase kari karamba moongda lakani hatred amagama yanadaba nungsinadaba yengthinaba
aduga killing yengthina ba khakta natadana hatna sunaba phauba yauri bani lawlessness haibase karino haiba ngasai ekhoina pathokhi baduda ekhoina khangi ain leitaba ain leirabasu inningdaba indaba masini lawlessness haibase ekhoina khangi karam ba leibakta lawlessness haibase thokpano haibase ekhoina khangi mama na chatningba mama na tauningba khushi rashi da leiba asibu lawlessness kaubani ichili raw sing khudingmak ase aroiba matam naksa lakpa matamda thokadauba ngaktani a needed word of admonition masida yamna darkar oiba wahai ase we are in the end times aduna aikhoi aroiba haiba matam asida lairabani haibase ichili raw sing ngasi ekoi nauhodana ningsingsi ekoi gi matamda huji ekoina pankhiba awaba mayam problems mayam ase imit mangna ukhrabani isama na experience tawkhrabani chilenau sing adu oirabadi ekoi se soidana maki aroiba matam haibaduda lairabani ko haibase ekoina khangsi persecution is to be expected. Christagi tugin ba ichilinao marup mapangsing aikoi gi thajabagi maramda aikoi gi yekna balakani aikoi bu tathi na tauba aikoi bu yengthiba aikoi bu onai biba kaya lakani haibase masi khangna aikoi leigadabani adu oiba tarabadi aikoi gi wakhalda kari phauram gani aikoi taibang panda leiribani hinglibani adugo hujik se aroiba matam adu oiraba tarabadi karamhaina aroiba matam asida ai hingani karamhaina leigani haibase masi aikoi khangpham thoi aduna living in the end times it's important aduna kari tawgani aroiba matam asida aikoi hingliba aikoi ichilinau mayam asina tawgadaba kwaidagi darkar oibase karino hairabadi ahanbada be serious and prayerful aikoi panglai leiba yadre panghing hingba yadre phajana aikoi gi punsi se seriously khantharaga munna khallaga karino haibase aikoi khallaga parthana ga loina na aikoi hingba tai being serious haibadi karino serious oina phajana leiba pukning phajana khantha haibase karino haiba taragadi the opposite of frivolity a call to live consciously for the Lord aikoi se panghing de hingba yadre matam manghanba yadre aikoi ase aroiba matam aduda laikhrabani aduna consciously wakhalda mayek sengna aikoi Krista gi damakta Prabhu mahak ki damakta aikoi hingba tare haibase aikoi khanba matam oirabani isilanau sing aikoi gi hingnanaba chana thaknaba hotnaba aikoi lepa yade aroiba matam haibadi aikoi gi punsi gi aroiba mikup phauba aikoi hotnadaba yade hotnagani at the same time Prabhu mahak puning singlaga mahaki aningba mahaki apamba punsiduda leiraga mahaki damakta su aina tauba ngamba level aduda Prabhu gi damakta hingba se yam na tangai phade haibase aikoi na khangi ani subada being prayerful pathana yam na kanba tare haibase karino haiba tarabadi prayerfulness is a needed response aikoi na hujik mangda thokliba kaya se uribani imit mangna uriba thingnariba kaya se uba matamda aikoi karamhaina leigani yengduna leise haibra natraga tuminna leigadra kamhaina leigani haiba kanda ishorgi macha oiriba aikoi gi damakta kwaidagi aphaba step adudi response tauba
Karam haina response tawgani in prayer. Prathana da ekhoi kanna leiba tare haibani. Ichilinaw sing ekhoi na khudingmak ase lephan mangamloi lan oirabasu aduga chaktang ba oirabasu yuhara ba oirabasu aduga yengthina ba oirabasu hatna suna ba oirabasu ain indaba oirabasu khudingmak ase nang aina thingba ngamba nate adu oirabadi ekhoi gi damak ta khwai digi faraba response adudi ishor ngonda haijaba prabhu mahangonda changjaraga prathana kanna tauraga leibase masinatana afabal ekhoi gi damak ta leite haibasi ekhoi na khangadabani aduga ekhoi developing a deeper prayer life is vital hojikki matam asida prathana haibase ekhoi hana tauram madagi hen phajana aduga lepa laitana mapung phana ekhoi prayer se tawba ngamna ba hona ba kan khat hanba hen na hen gar hanba mathau tare haibasi masi ekhoi khangadabani aduna masigi response end times hingna ekhoi leiringai asigi khwaidagi farapa response asidi be serious and prayerful haibasini ichilinaw sing Matthew chapter 26 ki 40 to 41 ase parabadi masida ekhoi Jisu gi pautak ama ekhoi mu ugani verse 40 that then he came to the disciples and found them sleeping and said to Peter Jisu Krishna lakpa matamda magi disciples sing sebok sing ase yenglakpa matamda makhoi loina tumduna lairame adubu Peter ngonda Jisu na haibadi what could you not watch with me 1 hour mahakna prathana tauraga pung ama changna prathana tauraga lairaga tholakpa matamda magi marup sing magi sebok sing loina tumlami aduda Peter ngonda haibani angakpani na khoi ase pung ama khak tang phauba na khoi na aiga loina na ngaiduna aibu prathana da oigera ngaibada oigera mating pangba ngamdriba karino haina mahakna haibiki verse 41 da watch and pray nakhoi munna yengu chekshilu aduga prathana tau lest you enter into temptation natrabadi nakhoi athembada takiba yai aduna athemba hairiba asida tadaningai nakhoi kanna prathana tau mikap thoklaga layu haibani ichilinaw sing the spirit indeed is willing thawai na di tawningi but the flesh is weak adubu hakchang di soli haibani aduna the 3 disciples of the Lord Jesus had not been prayerful Jisu Krista gi sebok sing adu maruoina ahum haina pali makhoi adu prathana thausaramde aduga prathana kanbami oiramde Peter was one of the 3 disciples Peter adusu hujiki hairiba ahum adugi marakta yauribani prathana tawdaba prathana gi punsi develop tawdaba prayerful oidaba aduna he remembered the words of the Lord Jesus ngasima na 1 Peter gi chithi asi iba matamda Jisu Kristna hairam khibo wahai do mahakna ningsingbani karino to watch and pray nakhoi mikap thoktuna nakhoi prathana tawraga layu haibasi mahak ningsingbani matam asida ichilinaw sing aduga to overcome temptation or testing nakhoi gi punsida changjeng lakpa matamda temptation lakpa matamda overcome tawba ngamnana ba
nakhoi prathana tauraga mikap tholaga chikshinna nakhoi matam khibekta sem saduna leiba mathau tai haibase Peter na ningsingi. The flesh is weak, though the spirit may be willing. Maramdi thawai na tawning labasu, thawai na pam labasu, hakchang na dingamde. Maramdi hakchang soli haibani. Fervent love for one another. Loina na mathang da kari tawgani. Peter na puning tawgat pibase. The Lord Jesus wanted that the love of many would become cold. Jisu na haibani. Matamamada ay koy amaga manungsinarami, chana na nungsi chana na layminarami. Adubu mi kaya kayagi thamoida nungsiba haibase ingtharakani. Haibadi layrakloy haibani, mulakani haibani. Layraklaroi haibani minungsi haibase. The answer to this problem is to cultivate a fervent love. Aduna masi khudingmak asi ay koy na karamay na ngamsige haiba tarabadi ay koy chi na nungsinaba haibase darkar oire haibani. Fervent love. Ichili now sing Ishwar giwahay asina ay koy bumayik sing na takpiri. This was what Peter sought to encourage. Masimang ni Peter na mayam da pugning tawgat pining base to have a fervent love for one another. Amaga yam na che na nungsina pa. Che na nungsina ba do laitra badi. Huziki hairi ba changjing athem ba kaya sila pa matamda. Prithvi gi last time gi oiri ba thodok kaya se thengna ba matamda. Yam na awapa oirakani. Aduna ichilinaw sing Krista gitung inba Krista da ichilinaw oiriba imung amata oy minariba ekoy mayam ishona pamadu di karino hairaka. Cultivate fervent love. Fervent love for one another. Nakoy amaga che na nungsinaw. Aduga kari tawani mathangda the power of love will enable us to cover a multitude of sins. Nungsiba se layba tarabadi amagi asoyba amagi awatpa amagi mapung phadabado kupsin mangamgani. Haibadi magi papto phattaba tawbado hena tawningai pukning thogat pise mating pangse haiba nate. Adumakpu nangna aigi mathakta lalabasu ay na nang bukok piba ngamgani. Ay na nanggi mathakta asoy ba layrabasu nang na ay bukok piba ngamgani haibani chilinaw sing. Nung siba layba matamda madu oy thokpa yay. Aduna ay koy marak asida ay koy gi asing ba achit pa nung siba do layhan ba mataw yam na darkar oy bani haibani chilinaw sing. In the end times, Aroiba matamasida, many problems will arise. Tongan ba problem kaya la kani chilinaw sing. Ngasi ekoy na uri ba thenari ba asida gi henasu akan ba problems kaya la kani. Many will struggle to be faithful to the Lord. Mi kaya di Prabhu mangonda faithful oy pangamlak laroy. Maram di awa ba kaya thengnarak pa matamda. Awa ba kaya tarak pa matamda. Makoy puning hantarakani Prabhu mahagpu tungon salaga chatkhiba yawgani ichilinaw sing. Many will become sinful in their lives. Makoy gi apen ba makoy gi apam ba pangthok pa yana na bagi damakta makoy chatkani pap ki punsida makoy hingani. The danger is that many will end up finding fault with weaker brethren. Yamna chauriba problem danger adudi karino hairaka. Akan basing na ason basing adu sat laga makoy gi maran thirakani. Makoy gi sakti season naraga ason basing bu ot naigani. Makoy gi damakta awaba kaya piraga makoy gi
maran ase thiraga laitrabasu maran pisalaga adumaina taurakani haibani. The wiser approach is to cultivate a fervent love for one another. Ichilinaw sing maram aduna aikoi masigumba problem kaya asida aikoi tadanaba aikoi Prabhu Jesu Kristana Loba laktri paubagi manung asida. As a church, aikoi singlupki mi oina. Aikoi as brothers and sisters in Christ. Prabhu Jesu Christ gi mingda aikoi ichilinaw oibagi maramna. Aikoi gi irakta nungsi chanana. Haraw nungaina amana amagi damakta khanbiba. Adugi wakallol ka loina na aikoi aroiba pauba hingbangam nanaba. Fervent love for one another. Atchipa nungsiba amaga amagi marakta layhanbase masiyam na darkar oy. Ichilinaw sing ngasigi message asi taba matamda aikoi gi thamoy da kari phawi aikoi karino aikoi na tamjaba yaba lesson asi hairabadi. Bear in mind that we are living in the end times. Aikoi aroiba matam haiba aduda hinglabani haiba se aikoi wakhalda tatana thamsi masi kauroisi. Let us seek to be more prayerful. Aikoi hena partana da kanba oinanaba thisi hotnasi aduga aroiba da let us seek to cultivate fervent love for one another. Aikoi gi marakta amaga amagi marakta achipa nungsiba ase hena laihananaba hotnasi haibase Ishwar gi wahaina aikoibu pukning thokat pibani takraba mipum khudingmakki mathakta Ishwarna bor pinabibo isunu thabakta pangthok pangamba oihanbi sunu. Amen. Let us pray. Ishwarda haijasi Thagachari pa Ishwarna ki thaujal mapana haki wahai ase koi amu an taminare ipa Ishwar aikoi na leiriba Prithibi hojikki matam ase aroiba matam adu oirabani aduna ipa Ishwar aikoi nahakki wahai na takpiba asiki matungina mapung phana aikoi hingba ngamnanaba nahakna panggal pibiyo loina biyo takraba mi pum khudingmakki mathakta nahakki mapal naidraba sarga gi bor adu mi khudingmakki mathakta pinabiyo loina na ipa Ishwar aikoi mafam tongan chaitok-tuna leire pa Ishwar nahak na nungsibiyo nahak na loina biyo aduga aikoi gi darkar oiba khudingmaksu matam sana Ishwar nahak na pinabiyo athemba tahanbiganu haksang thawai animakki punsida hena aikoi mapung phapa punsi hingba ngamnanaba nahak na bor pinabiyo anaba laiba khudingmak Jisu gi mingda phahanbiduna pangal hapiyo pa Ishwar darkar laiba khudingmaksu nahak na yengsinbiyo loina biyo khudingmak asigi damakta thagat sabaga loina na paptagi handokpiba amata ngairaba kanbima mapu Prabhu Jesu Christ gi mingda nizari. Amen. Thagat sari Ishwarna bor pinabibo isunu Bethany Diaspora Church Ministry asigi online messages asibu tabiriba Fathers khudingmakta happy and blessed Father's Day haina wish tauzari Ishwarna aikoi gi mathakta bor pinabibo isunu punsi nung sangba haraw nungaiba ingtha tapthaba Ishwarna hena happy bo isunu. Amen.